hujik lairiba film masida kogi manipur da anauba lengak ama semnanabagi manglan ama mayam kanna urigi sek sida kogi guwahati da kogi lepa leitana kogi gizo group ki MLA sing aduga CSO sing aduga su group ta yauriba group sing haiba tare pulla ga kogi lengak si semnabagi matang da makogi support tawdabagi matang da kogi watana ba mifom pangthokuna singba dum leptana chathari haiba tare oirali film sida hujik manipur si matam koina PR lengak si lakpodagi miyamgi maru oina manipur da leiriba BJP gi ruling MLA sing haiba tare makoina anuba lengak ama semnanaba mamang da Delhi ge center gi lusing sing kayara khana unadona hona kiba laikre adubu hujik fobu gi ona semdana lakpodu चटलिबा थासी दसु सुदने सेमबे याबे ओथोकपा लई कुकी फुरुप की MLA सिंग गवर्नमेंट सिदा कंडीशन अमा थमदुना कंडीशन अदुना कोगी करिगुंबा 2027 की इलेक्शन ममांगदा मखोगी सेपरेट एडमिनिस्ट्रेशन कोगी पंतुचुरी की मवोंगदा हदि लेजिस्लेचर लईबा अदुगुंबा UT अमा यूनियन टेरिटरी अमा सेम बतारगदी हाबगी सेमगनी हाबगी थाजबा आई ब्रिटेन document ama pi bataraga de lenga khise sogot kani haiba condition thamlaga ikoi anouba government asida support tawguni haiba wafam duni adona manipur gi anouba lenga am semgi matang si kamai yengbe mangsa chami hojik si ikoi mayamna yam kana thajana ba amsung haina ba ama ledisi akoi gi popular government si yamna thuba matam gi manungda laklagani haiba sini अखोई की लाखलिपा मथंगी था फेब्रुआरी 13 की ममांग स्टेज सिगी अखोई पॉपुलर गवर्नमेंट सी सेमलबा याय हाइबसिने मखोज मयामना कन्ना अखोई हाइनरिबो हमसे अदा कनोदा फेब्रुआरी 13 दुदा लाखदरबा फेब्रुआरी 13 दुदा अखोई की कनोसी करी अखोई प्रेसिडेंट रूल सी सही अमा फादुनी अदा मसी हेक लांथोखिबदा अमुक कनो तौदुनेबो kari hani akoi manipur da au akoi assembly ga se dissolve tawraga adum matam kaktana adum akoi ge keno amda adum lekhibi film da leidune ba adu oragati hojik akoi na miyam na haina riba akoi popular government ama leitabana akoi miyam na thengna riba awaba khutung sadaba hiram khutung ta haitare akoi ge kholau akoi ge kadai da wakat torino adigi akoi wakat si kanana karma authority na chapchan tabi bage amasung akoi ge singba mayam se grievance mayam se adagi authority singduna thuna address to bibra haibagi tawbidabagi phibam se sigumba khutung chado mayam ma khon thener si amuk sangthar ga duine aduna hojik chumme mayamna yam kanna hainare kenoda anoba akhigi popular government ma sungsosyon gi semna bi yare haidana masi sembasu oisno na ai hajaningi popular government to lergati ngasai akhigi kenosi hojik khenari ba issue mayam adagi akhona mayok naripa pot khudimang se hiram khudimang awaba haitarene singma mayam se adum kharadi adum safagani haibagi wafam kharadi adum na thajabdi lei kanada hoi kare hani khoi haukiba numit nini gi mamang sita guwahati ta khoi gi kanogi suspension of operation de yauriba makoki militant group makhoi umbrella group ani gi makhada liba organization makhoi militant organization kunmanga do makhoi mihut sing aduga kuki jo gi MLA tara gi manungda manga yauraga aduga tongan ba civil society makhoi gi oiba organization kharaga pullaga mi phamang pangthoktana karumba manipur da hoi popular government si semang patargati makhoi na kari khongthang logadagi habi matang khanaki habse admaina akhoi gi kena sinda loin yauna re pakche sinda kari da adai da makhoi na thammi haiba akhoi gi wafam khara makhoi gi kena ta kari hani hojiki kana ta 2027 ki akhoi assembly sat liba leiriba assembly ki term sina loi dingai mamang aduga 27 ki election duki general election duki mamang da makhoi da kano ki akhoi ki union territory with legislature aduga separate administration haibse masi pigani haibgi sapsaba thajaba ma assurance ma concrete commitment ama written oina makhoi pami madu piragadi makhoi government sida popular kana support ba gan high se awan masi makhoi sum kanoni akhoi gi pressure tactics ama oina demand ama tawdaba yadaba gi makhoi tawbani haitai aduna trakati makhoi na mawang haukiba chahi ani makhai hel pa ohum phaning set makhoi law na la iba so yamna misimina thokraba I nai tana kraba asidais da
keno ki sat hek handok padu makhoi su mama yan khuba potsak ama oigda mai thi bai du oigda ni na moi su kan pressure khara de pi da ya te haina makhal kya ki keno tawraga sigi pot silak ne khale adu kharta na te atopa makhoi wafam khara su adum leiri du ni aduna stage da hojik akoi ki popular government si sema matam sta cookie jo community singi marta akoi ki yaningba yauningba yamna marang kaina achoba keno ma akoi section ma leide habs de akoi adum thajaba yare haina lawwa yai adagi nahan keno du da pham ki mi pham du da makoi cookie jo mla tara gi manung da manga khatani yauri do ada manga de makoi yaudra bane ba ada manga du makoi na makoi yaudab ki maram budi adum pir I hai pi da su madu moi courtesy pi phon to e kai da yaudri no hai du ti makoi ana ayek leiba khot pa khudung cha da khot da kari kara mayam duna maram oiraga adu bu hojik aikoi na uri badi makoi gi cookie jo mla tara du ki marak ta su aduga ayambana akoi keno sta popular government si semas da makoi se yanem wi wafam se lei hai ba se aikoi tonga toma sourcing da akoi na ta ba phangi hai tai makoi hoji mak aikoi ki lady ba maitai ki MLA akoi ki ruling keno sorry BJP ki MLA singi marakta makoi ga pau phauna ba khona ba adi wari watai adum tona ba Delhi da Guwahati da adagi atai karai da adum unaba wari sana ba adagi even lunch dinner samina ba sigum gi pau si adu khoi adum ta do na te ba adana makoi si wari ti loina adum sana ba makoi na su adum thaja ba tum pi ba adum kare hani aikoi yauke khotke adu bu aikoi sta pi ri ba pressure dudi loina su understand to view ka khan hai ba gum gi wafam khase adum lei hai tare asmai tona akhoi gi sigi hojik akhoi gi maitai MLA BJP MLA singsigi marakta hojik aikhoina chief minister oibe yai gai na pana ba adagi maduki chief minister oina na baki karigumba hagadra lobby race hagadra aduda yawi gai na sum pana ba mi maming khar de leitana aina hojik sida hek pan badu pandrga zuba aduna haide pa mayam sigi makhoi khar gi marakta di nasagi cookie jo MLA tara se adum makhoi je pau se adum constantly adum phauna ba context adum tauna bagi wafam se leiba mali lei hena so adum tari bani aduna makhoi di moigi wakhal da di makhoi di adum yare haibagi wafam se leiba adudai da ngasai ki khulai pai ba akoi suspension of operation lei ba ngasai keno singde akoi militant organization do singdo makhoi ne ba yamna luri ba question je makhoi na maram oirga keno da akoi ki hojik ka hene popular government si semba si da makhoi na phana yaning labju hekta phong hai ba ya da ba ai mi halidana ekta moide atum makhoi ki mayok tal leba makhoi ki thinking makhoi ki line of thinking ge makhoi ki line of keno ki akhoi functioning ge wang ma bo hek salak pamioi de atum mohoi de atum hekta hatopi phimun leidana se thado inpi gi kambu nate thado organization gi kambuga akhoi maitai CSO mayam ga wari watai sadan khotna imphal da akhoi gi hotel classic ta phaminar ga wari watai sanadan khotna akhoi gi shanti se peace se kamai thona restore to ge gayan haib gi matang da wari sanaki ba adudi yaw ki ba thado ki lusing ba amasu asam da hat khri do ne ba aduna hat patu gi thabak se makhoi se adum to bani na militant organization sing sti aduna makhoi su adum ki bata bane ba miyo se aduna adugi wafunda le bane makhoi na phona hek hai doctor ga su wakal dadi makhoi se adum leinaba haitare ne se adum kano je adum phauna ba aduna sumagi potsu leiba adu gumbagi mong duni hojik tawri se adum semakani hana adum thajai athu matam da maramdi adagi ngarang kano ki akhoi ki rally ki concert ki mathang da lakado bra question okay adu matang duna ikon hajar ge aduna kano si popular government se adum akhoi semak pa yabagi thajabasi adum phajana wange na adumana ai thamjage mangsa yam noi se usa khoi miyam na pamnori ba du hujik leiri ba sur irang solution bangam ba du popular government ama la question uja uja ge oklon tagasari